Arambai News Guwahati da Mithelongi Pau W Singbu Yan Hanu Maktada Chingangbam Suzitrani na Kurumjari. Hozingasigi Samdapa Maribu Pau Sing Lobirasi. Larik Laisu Haiba Tabak Pangda Asamgi Naharo Lising Yang Kaida appointment letter Piragani. Guwahati da Pangtoka Doriba Thoromamada Lebagasigi Union Home Minister Amit Sahana Hariba appointment letter Singasi Lakliba Me Tarama Toida Kusinagadoribani. Panbayai English ingani kunma thoigi assembly mikhalda BJP na karigumba lengak semlabadi jahi amagi matungda matik charaba naharol singda lengak ki thabak pigani haina wasakibani madusu miyoi lak amada pigani haikibani mamang jahi English ingani kuni thoigi me taramari da mission asigi saruk amoina lengakna department tarama thoida naharol lising kulhumdoida appointment letter khusinakre CM Himantana Lautokiba Matungina, Masina Ahan Batangaki Mikal Mamangi wasak adu Tungan Banisu, Haiki. Tungda Habidi, Englishingani Kuni Toigi, September Kulhumdoidasu, Naharo Lissing Tarama Toiga, Chani Kudrata Rukta, appointment letter sing, Piki. Panbayai, Tabak Pangbagi Kudong Java, Hengat Hanaba, Loinana, Sail Tungi Pibam Pagat Hanabagi Damag, Prime Minister na, Englishingani Kulhumdoigi, April Tarahumdoida, Rose Garmelagi, Ahumsuba Tankak, Handakta, Autokrabani. Thorang asigi saruka moina appointment letter lising humbudrama thoi lebagasigi department kunthani panda yen thoki CM Himanta Biswa Sarma gi wafam matungina Assam da thabak phangdaba naharol gi masing asi lak train thoiga lising kunthra taruk chaniga maudrama panni hairi Assam amadi himlonariba state Arunachal anigi marakta matam sangnadagi hona lerakhiba ngamkhai chenaba atugi matangda loisinbagi mami ama handak uba fanglakle khananinabagi mifam amasu phamkhre sarugya khiba Assamgi minister Atul Borana chayet naramba sing asi yamna thunamak santainaragani loinana state ani asigi marakta puari oihorgadaba border MOU ama April Kunda Sahi Tongaragani Haina Paumisingda Fundorakli. Kanani Navasi Guwahati Khana Parada Pangtokibani Matangi Mifam Lakliba Meta the Pangtokuna Jayet Naduna Lariba area Taruki Matanga Aruiboina Kanaraba Yai Hainasu Paumisingda Mahakta Makatana Pungdoraki. Hauzik Manipuri Pauda. Taret Suba Jiri Treaty Thorum Kanglipak Students Association KSA Jiribam District Council Amadi Jiribam Women Association of Kanglipak Jimwak Anina Sinduna Ngarang Jiribam da Pangthokre. Babu Pradale Jiribam Higher Secondary School ki Auditorium Hall da Pangthokipa Thorum da Jiri College ki History Department ki Head Dr. H. Joy Kumar na Burmese Singh na Manipur bu Lokshilamba Amadi British Singh na Lamdamasida Laktuna Chatharamba Thabak Thong Singi Matangda Resource Person Amoina Wangang Ki. Thoramada KSA Head Office ki Vice President Hemjit Social Worker and Buddha Chandra Ibsa Jiribam Branch ki Vice President G. Ibohal Sharma Amadi Tongan Tonganba Miyoi Kyanasu Wangang Ki. Manipur ki CM N Biren Kudong Chadaba Mayuk Nabagi Chingnaba Lerakle, Maki Lengak Mayi Chalak Labra Habagi Wahangamasu Lakle. N Biren Luchingba Manipur Lengak Manungda Penadaba MLA Singi Masing Asumasum Yang Kalakpagum Yang Katlakpagum Ubafangli. Manipur BJP ki MLA Yam Dravada Tarani Thoi Party ki Central Leader Sing Unanabagi Damag Delhi da Kem Saduna Lay Su Hairi. MLA Tarani Thoyasigi Manungda Tokchom Radheshyam, Karam Shyam, Paunam Brozen Amadi K. Raghumani Yauri. Nakalamaromda Kuki Tribe Kyoiba Manipur BJP MLA Singh Su Delhi da Kem Saduna Lay Su Hairi. Hauzik Nagaland ki Pauda. Handak Nagaland ki CM nephew Riomadi Deputy CM Anina Ikang Kanghodana Delhi da Paisin Kre. Masi Kari Maram Gidamakta no Haipa Wahang Ama Hauzik Lakli. Nagai Sugi Matangda Makuki Anoba proposal Kara Lairabra Haina Razniti Circle the Su Kanangang Rakli. Pibamasida Nagai Sugi Matangda Machi Leng the Bagi Pibam the Lairambadu Handakta interlocutor Dimapur the Laktuna Warish Hanarambadu Yanaba Purak Bagi Pibam Ama Lakrabra Habigi Wahankayasu Lakli. CM nephew Rio Yamna Tunamag ULB Mikal Amadi Nagai Sugi Matangda Home Minister Amit Sahaga Paminaragani Hainasu Tazabayaba Paugi Likunamana Pongdorakli.
India ki khwaidagi ina khunba CM kanano haiba handakta Arambai News Guwahati da masak takchakre. Mathangda hojik lairik khwaidagi haiba CM kanano haibadu amuk khangminarase. India da lariba Chief Minister Kuntragi manungda doctorate degree paiba CM Assam gi CM Himanta Biswa Sarma matomtani aduga class 10 fawbutang pass tawba India gi amatang arba CM na Maharashtra gi CM Eknath Shinde ni haina Association for Democratic Reforms ADR na phongdorakiba report amana palle. Chief Minister sing asigi manungda chada kuntra tareti graduate ni aduga chada taramarina graduate professional ni amadi chada kuntrana postgraduate ni lauthokli. Postgraduate degree paiba Chief Minister gi manungda Chhattisgarh gi CM Bhupesh Baghel, Meghalaya gi CM Conrad Sangma, Tripura gi CM Manik Saha, Goa gi CM Pramod Sawan, Madhya Pradesh gi CM Shivraj Singh Chauhan, Rajasthan gi CM Ashok Gehlot, Uttarakhand ki CM Pushkar Singh Dhami amadi West Bengal ki CM Mamta Banerjee yauri. Do class 12 pass torba CM singi manungda Jharkhand ki CM Himanta Soren, Punjab ki CM Bhagwant Man amadi Kerala ki CM Pinarayi Vijayan su amani. Malayamda record ngakpikani. Khathangba Israel da Palestinian singna rocket kapsilakhraba matung ngarang Israeli military na Gaza Strip ta nongthaktage landakre. Gaza dagi nongalamdai rocket taruk kaplakhi taruki manungda mangade intercept tawba ngamki haina Israeli army na phongdorakli. Masigi matungdani Israel gi warplane singna Hamas ki militant sing leifam anida landakhiba du. Hojik phawbdadi asogapan nangbagi pawamata laktre panbayai hokibi yumse kaisen numit occupied West Bank ta leiba Nablus ta Israel singna attack tawrubada Palestinian singna khud halaktuna Israel singna su amuk khud hanarakhibani asumna maikai anigi marakta khud thoknarakhibani Gaza paisiliba Hamas amadi Palestinian Islamic Jihad animakna Israel gi mathakta amukamu laman khungani haina kanna warning tawrakli. Russia amadi Ukraine anigi marakta thokliba lan asida US ki khut yawi haina maral sirakhibagi damak White House na Brazil gi President Lula da Silva gi mathakta yamnamak kanna hunduna nganglakre. Lula na nganglibasi Russia amadi China gi wangangni haina su US National Security Council gi wangangloi John Kirby na Lula gi mathakta kanna maral sirakli. Panbayai masabu lan lepnanabagi maikei anida them noriba misakni haizarabasu lan gi insinba leptuna santigi wari sanaba hounanaba Lulana wafam mayek sengna pukhatnaba US ta hairakli. Panbayabadi Brazil na santigi wari sanaba haizarabasu Ukraine amadi Ukraine gi marup mapang singnadi khudakta ceasefire lauthoklabadi Russia na forces naduna ain kaina paisiliba Ukraine gi lamsing adumak Russia na paisinduna leihobagi khudong chaba ayaba ama piba oina thokani hainasu phongdoknarakli. Aroibada ngasigi tengtak pamaroiba pau khara. Assam gi hanagi Governor Lieutenant General Ajay Singh ngarang lebak pokpa numit laikhitre mahak Inglising amaga chamapan humphumanga amadi Inglising amaga chamapan humdrama thoigi Pakistan ga soknakhiba lansingda veteran ama oina saruk yakhibani. Mahak masagi chahi marfunipan sukre. APSC na Combined Competitive Preliminary Exam English ni kuni thogi cut-off marks lauthokre. Supreme Court na MLA Akhil Gogoi da ngarang bel pikre. English ni taramapan da kaagi mayokta protest atharingai thokiba hingsagi thong kayaga marilina na UAPA case ta Akhil Gogoi bel phangkibani. Kidnap tawduna purakhiba Dimapur dagi lalonba miyoi ani Guwahati gi Hatigao area dagi ngarang rescue tawkhre. Hariba lalonba ani asi Guwahati railway station dagi kidnap tawduna pukhibani hairi. Kidnapper singna lupa lakh tara gi ransom dabi tawrakhisu hairi. Hanagi Assam Youth Congress President Ankita Dattana National Indian Youth Congress President Srinivas Bigi mathakta mahakpu ikaiba pi usitte amadi mahaki mathakta michang sangha naibagi thong chathai haina maral sirakle. Yamnamak toina complaint kaya pikhalabasu action amata lokhat pi dabagi damak Indian National Congress ki mathakta su mahakna pendaba phongdorakle.
नुमिनिनी चथगदबा मंगा सुबह स्टेट लेवल हुन थादो कल्चरल फेस्टिवल इंग्लिसिंगनी कुलहुमदोय कांगपोकपी डिस्ट्रिक्ट हेडक्वार्टर की थॉमस ग्राउंड मणिपुर की सीएम एन बिरेना चीफ गेस्ट ओइदुना ngarang हौतोखरे लेंगाकना अप्रैल 3 असि थादो फुरुप असिबु अमदी हुन फेस्टिवल बु इकाई खुमनबा उटपोइना स्टेट हॉलिडे लाउथोखरे निंगथौकाबा नुमित की अहिंग द सिखिबा कनबा नोंगली नुंगसितना चुरचानपुर यावना मणिपुर की मफम कयादा अमांगता थोहनखरे हंदकता अमित शाह मसामक लाक्तुना संगाखिबा चुरचानपुर मेडिकल कॉलेज की वालसु निखाइदुना अमांगता थोखरे मसी मणिपुर की चिंगी डिस्ट्रिक्ट सिंगदा साबा इहान हानबा मेडिकल कॉलेज ने मेघालय दसु साबगी चांग हंदक यामनमक हेंगलकले सामनबदगी वेस्ट गारो हिल्स की स्कूल सिंग अप्रैल 19 दगिना कुनिथोई फावबा सुटी लाउथोखरे त्रिपुरा दसु गवर्नमेंट स्कूल सिंग रंग अप्रैल 19 दगिना अप्रैल 19 फावबा सामनबदगी लेंगाकना थिंगजिनबगी वारेप लौख्रबने त्रिपुरा दा महौसागी साबगी चांग हंदक मरक यामनमक हेलकपदगी स्टेट लेंगाकना डिस्ट्रिक्ट मैजिस्ट्रेट अमदी कलेक्टर निपान दा नुंसागी मैसा गी साफुदगी चेक्सिनबा अमदी खुदोंथिबा थोरकदबदगी कलहौनबा मांगजौनना थौरांग कया पाइखनबा खंगहनख्रे एप्पल की अहानबा इंडिया स्टोर मुंबई की वाड्रा कुर्ला कॉम्प्लेक्स ngarang hangdokre INX मीडिया केस कांग्रेस MP कीर्ति चिदम्बरम की लुपा crore 13 हेनबगी मरल मतुम एनफोर्समेंट डायरेक्टरेट ईदिना अटैच तौखरे सिविल सर्विसेज डे गैरोइनना लाग्रिबा अप्रैल 18 प्राइम मिनिस्टर नरेंद्र मोदी ना न्यू दिल्ली दा सिविल सर्वेंट सिंग दा वांगांग लगने ngarang lebak pokpa numittagi president Draupadi Murmu numit marini gi khongchata simla gi tama khongsan khre Sudan da hujik thokliba hingsa gi thokdok singa sida mideng thamlaga lebak asida leiriba Indian citizen sing da mateng pangnana bagi dama control room ama hangtoknaba India na warep lawkhre sex manaba masen luhongbagi matang da aina ayaba pibaga mari leinana Supreme Court na ngarang lebak pokpa numittagi hearing chathaba hokre Chief Justice D.Y. Chandrachud amadi Justice S.K. Kaur, S.R. Bhatt, Hema Kohli amadi P.S. Nursing yauna Judge Mangagi Constitution Bench na hearing asi chathaba haukibani. Panba yai Kendra lengak na di gay couple sing na Supreme Court ta file torokiba petition namak oppose tawkrabani. Kuwait की Crown Prince Sheikh मिसाल ना इंग्लिश इंगनी कुनिथोई की National Assembly dissolve तौरे हाइना लाउथोकी बगल लोइनना लाकलिबा था खरसिगी मनुंगदा नौना मिखलमुक तौननबा हाइख्रे नेपाल दा यामनमक पामनरिबा मोमो से इरोइगी सादगी सेमबनी मरमदुना नेपाल दा मोमो पामनबदगी मालेमदगी मांगख्रगनी किनरिबा वाइल्ड वाटर बफेलो दा अचोबा सिंगबा अमा हाइबदु ngasiदी ओइरख्रे Sudan की paramilitary rapid support force की लुचिंगबा General Dagalo na micham miyam aswengam yaudana chathoksin tawba ngamnabagidamak pung 13 gi oina ceasefire gi ayaba pire haina laukthokre nakhalamromda UN Secretary General Antonio Guterres na Sudan da thokliba lana sibu kanna condemn tawrakle King Charles III amadi Queen Camilla gi mathang thada pangthokodoriba puari oiragadaba fambal tongbagi thoramda United Kingdom's Armed Force ki nupa amadi nupi lising taruk henbana saruk yagadori China ki police force ki damak New York shahar da covered station ama run tawi haibagi maral da US da miyoi ani phakre hariba miyoi ani asi US da laiba Chinese dissident singi khongul libada base oina miyoi ani asi sizinaraki hairi amadi ngarang laiba pokpa numit Fiji da magnitude 3.3 da yuhar hakre Asigi na di Arambai News Guwahati da Maitilon ki pau sandok jaba matang sa loisin jabaga loinana tabiriba singbo amkasu hanna kurumjari